Manipur ngasisu COVID-19 positive oibagi anawa paw amon lakli hariba positive oiba mioi asi Delhi dagi tang taraga nipan da Imphal thunglakibani Delhi dagi tang tara manga da makhoi kungani thogalurena driver amadi ko driver ani maga punna makhoi kunga manga ase tang tara manga da Delhi tharokhraba matungda tang taraga nipan gi ayuk pung manga da mau yoroga numit adumaki nungthil pung baro makhaida Imphal yorokibani aduga makhoi sing adu हाइबदी मखोई कुनगनी थोइमक मैत्रमदा लेबा यूनाको स्कूल की क्वारंटाइन सेंटर दा थमलखिबनी अदुगा पॉजिटिव ओइरबा मियोय असि चही कुनगनी थोरम सुरबा नुपानी हारिबा मियोय असि बिष्णुपुर डिस्ट्रिक्ट की हारि अदुगा हौजु फाउबगी ओइना जेनिम्स तगी लाकपा पाउदा ngarang toan toan ba test chamaga tara negative oikhaba matungda hauji faubda sample chamaga tara amaga su negative oikhre makha taba test kya amasu tawri hariba report sing ase ngahaki matungda lakani hari aduga nakal amaromda rims da ngarang kunthatra walauba hariba sample sing adugi marakta ngasi positive oikhiba mioi asi yarokhibani aduga masigi makha taba tongan tongan sample kaya amasu hauji hojimak test tawbi thabak chathari aduga mioi asi haibadi ngasi positive oriba mioi asi quarantine center dagi lokholaga rims da line chathaba haukhre hauji faubagi oina Manipur da COVID-19 confirm oiba case kunga taruk shure masigi manungda kunga mari amadi active oidi aduga ani amana recover tawkhre makha taba akupa details sing impact news ki news bulletin amadi tongan tongan matam singda miyam da paurum jage hauji unadi video editor ningom joni galo na paurum jari bai kitmayum premchan impact newsroom